ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯦꯁꯟ ꯑꯃꯈꯛ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯕꯤꯜ ꯇꯧꯕꯗ ꯂꯔꯟ ꯇꯧꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯆꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯅ ꯇꯟꯗꯅ ꯂꯩꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯦꯕꯤꯠ ꯑꯣꯏꯅ ꯕꯤꯜ ꯇꯧꯔꯛꯀꯅꯤ ꯃꯁꯤꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯇꯟꯊꯔꯛꯀꯅꯤ ꯂꯩꯊꯣꯛꯅꯤꯡꯉꯛꯀꯅꯤ ꯅꯪꯅ ꯑꯩ ꯉꯁꯤꯗꯒꯤ ꯇꯟꯊꯔꯣꯏ ꯂꯩꯊꯣꯛꯑꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒ ꯆꯞ ꯃꯥꯟꯅꯅ ꯅꯪ ꯑꯗꯨꯝ ꯇꯟꯊꯔꯛꯀꯅꯤ ꯂꯩꯊꯣꯛꯅꯤꯡꯉꯛꯀꯅꯤ ꯃꯔꯝꯗꯤ ꯍꯦꯕꯤꯠ ꯑꯃ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦ ꯃꯇꯝ ꯆꯪꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯕꯤꯜ ꯇꯧꯕꯗꯁꯨ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯆꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯅ ꯂꯩꯊꯣꯛꯇꯕꯤꯗ ꯊꯕꯛ ꯑꯗꯣ ꯃꯤꯅꯤꯠ 5-10ꯒꯤ ꯊꯕꯛꯅꯤ ꯑꯗꯨꯝ ꯇꯧꯁꯟꯁꯤ ꯃꯁꯤꯒꯤ ꯊꯕꯛ ꯃꯆꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯦꯅꯔ ꯑꯃꯁꯨꯡ ꯁꯤꯟꯁꯤꯌꯔꯤꯇꯤꯒꯤ ꯍꯦꯕꯤꯠ ꯕꯤꯜ ꯇꯧꯔꯛꯀꯅꯤ ꯃꯁꯤꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩ ꯏꯁꯥꯗꯁꯨ ꯊꯣꯛꯄꯒꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯁꯤ ꯌꯨ ꯏꯟ ꯗ ꯅꯦꯛꯁ